ꯃꯐꯝ ꯂꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯄꯨꯔꯦꯝꯖꯔꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯕꯤꯌꯥꯏꯒ ꯇꯧꯃꯤꯟꯅꯔꯦ ꯃꯌꯥꯝꯅ ꯍꯥꯟꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯃꯃꯥꯡꯗ ꯍꯥꯟꯅ ꯌꯦꯡꯕ ꯃꯤꯅꯗꯤ ꯃꯥꯁꯤ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ ꯑꯗꯣ ꯑꯅꯧꯕ ꯌꯥꯎꯔꯒꯗꯤ ꯃꯥꯏ ꯃꯃꯤꯡ ꯑꯕꯤꯌꯥꯏ ꯍꯥꯟꯅ ꯃꯃꯥꯡꯒꯤꯗ ꯃꯌꯥꯝ ꯌꯥꯎꯕꯅꯦ ꯍꯧꯖꯤꯛ ꯂꯣꯛꯗꯥꯎꯟ ꯂꯩꯕꯒꯤ ꯑꯩꯈꯣꯏ ꯍꯤꯔꯣꯏꯟꯈꯩꯒ ꯅꯝꯃꯤꯟꯅꯕ ꯌꯥꯗ꯭ꯔꯦ ꯃꯥꯁꯨ ꯑꯩꯈꯣꯏ ꯂꯥꯛꯄ ꯌꯥꯗ꯭ꯔꯦ ꯑꯩꯁꯨ ꯃꯣꯏ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯃꯥꯁꯨ ꯃꯣꯏ ꯌꯨꯝꯗꯩ ꯅꯝꯃꯛꯑꯅꯤ ꯑꯩꯁꯨ ꯑꯩꯈꯣꯏ ꯌꯨꯝꯗꯩ ꯅꯝꯃꯛꯑꯅꯤ ꯑꯗꯣ ꯂꯣꯛꯗꯥꯎꯟ ꯂꯣꯏꯔꯒꯗꯤ ꯑꯗꯨꯝ ꯅꯝꯃꯤꯟꯅꯔꯛꯈꯤꯅꯤꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅꯤ ꯇꯣꯉꯥꯟ ꯑꯃ ꯃꯥ ꯑꯃꯨꯛ ꯑꯩ ꯑꯃꯨꯛ ꯃꯥ ꯑꯃꯨꯛ ꯑꯩ ꯑꯃꯨꯛ ꯇꯧꯔꯒ ꯊꯥꯒꯠꯆꯔꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤ ꯁꯤ ꯆꯤꯛꯀꯟꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯁꯦ ꯍꯥꯏꯅꯕꯅꯦ ꯃꯀꯛ ꯇꯧꯔꯒ ꯑꯣꯏꯅ ꯀꯥꯡꯁꯣꯏ ꯁꯨꯞ ꯇꯧꯁꯦ ꯍꯥꯏꯅꯕꯅꯦ ꯑꯗꯣ ꯃꯄꯨꯝ ꯑꯣꯏꯅ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯇꯧꯔꯕ ꯑꯗꯨꯒ ꯁꯤꯁꯤꯅ ꯁꯂꯥꯠ ꯂꯩꯔꯦ ꯄꯨꯡꯒꯥꯏꯅꯗ꯭ꯔꯦ ꯄꯁꯟꯅꯗ꯭ꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯆꯠꯅꯤ ꯂꯩꯔꯦ ꯃꯥꯅ ꯁꯦꯝꯕꯅꯦ ꯑꯗꯣ ꯆꯥꯕ ꯍꯧꯔꯛꯑꯒꯦ ꯑꯩꯈꯣꯏ ꯋꯥ ꯌꯥꯝ ꯉꯥꯡꯉꯛꯑꯔꯣꯏꯒꯦ ꯃꯌꯥꯝ ꯑꯩꯁꯨ ꯋꯥ ꯉꯥꯡꯕ ꯀꯌꯥ ꯍꯩꯇꯦ ꯃꯥꯁꯨ ꯀꯌꯥ ꯍꯩꯇꯦ ꯏꯕꯥꯅꯤ ꯀꯤꯛ ꯇꯧꯁꯜꯂꯛꯑꯒꯦ ꯑꯗꯣ ꯍꯧꯔꯛꯑꯒꯦ 이봐. 봐. 나쿠피 그러니까 들어가서 가리네 들어가 떠오네. 깡소이다. 뿌라 깡소에 심거 거기 밑에기 깡소이 통보도 어디만 들어가 통보. 먹기 전 살가. 먹기 잘. 올라와야 돼. ꯉꯁꯥꯏ ꯇꯦꯁ ꯇꯧꯕꯗ ꯃꯣꯔꯣꯛ ꯁꯥꯗꯦꯅ ꯃꯣꯔꯣꯛꯁꯦ ꯈꯔ ꯍꯦꯟꯅ ꯍꯥꯞꯆꯤꯟꯈ꯭ꯔꯦ 하왜 먹기 샤해 가자. 한번 사면 돼. 이건 좀 샤해 가져다 좀 물려봐. 뿡 엄마가 해는 통해봐 너 농기자 부자 통하기 그러면 오만 탐박이 돈을 묻는 거 아주 더워 넌 그냥 거 들어오라 나 좀 라모 그래. 빨리거든. 빨리 돌아오네 알루가 좀 안 물래 떨어 좀 떨어 ꯁꯤ ꯁꯨꯃꯥꯏꯅ ꯄꯨꯝꯅ ꯀꯥꯡꯁꯣꯏ ꯇꯧꯕꯁꯤꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯑꯩꯒꯤ ꯑꯣꯏꯅ ꯑꯩꯁꯨ ꯅꯍꯥꯟꯈꯩ ꯄꯤꯛꯅ ꯌꯥꯝ ꯇꯧꯔꯦ ꯉꯁꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯄꯨꯝꯅ ꯆꯥꯁꯦꯅ ꯇꯧꯅꯤꯗ ꯅꯪꯒꯤ ꯀꯩꯅꯣꯁꯤꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯆꯥꯕ 쓰려자.
ꯃꯇꯨꯝ ꯂꯧꯊꯣꯛꯑꯣ ꯁꯨꯈꯣꯝ ꯈꯔ ꯆꯥꯎꯕ ꯑꯃ ꯍꯨꯛꯀꯦ ꯍꯥꯎꯋꯤꯅꯦ 나쿠피시가 tàu rễ nâng mà rồi pura chanam dia hapakano hadi jathoke tawne magi masa jada bane magi di ai sette matong ai chili lawe tàu rễ ngasi mong manana hawrang khalumne hawramme mấy đứa rồi mấy chị thôi đấy mà rồi tôi bắt đầu sao cô đeo đi mấy sao cái đấy có tâm tâm mau là 록다운 만ung에 ꯑꯩꯈꯣꯏ ꯁꯥꯏ ꯀꯩꯝꯇ ꯗꯨꯀꯥꯟ ꯅꯨꯡꯁꯨ ꯑꯝꯇ ꯍꯥꯡꯅꯗ꯭ꯔꯦ ꯕꯖꯥꯔ ꯅꯨꯡꯁꯨ ꯑꯝꯇ ꯐꯝꯕ ꯌꯥꯗ꯭ꯔꯦ ꯑꯗꯒꯤ ꯈꯇꯪ ꯍꯤꯟꯖꯥꯡ ꯈꯇꯪ ꯌꯣꯟꯕꯒꯤ ꯈꯇꯪ ꯊꯥꯔꯁꯨ ꯄꯨꯂꯤꯁꯅ ꯍꯦꯛꯇ ꯌꯥꯝ ꯊꯨꯅ ꯍꯦꯛꯇ ꯊꯨꯒꯥꯏꯌꯦꯕ ꯀꯩꯝꯇ ꯐꯪꯗ꯭ꯔꯦ ꯑꯌꯥꯝꯕꯅ ꯑꯗꯨꯅ ꯑꯐꯪ ꯊꯤꯔꯒ ꯑꯩꯈꯣꯏ ꯀꯩꯀꯩꯅꯣ ꯉꯝꯃꯛꯄ ꯇꯧꯔꯛꯑꯒꯦ ꯊꯤꯔꯨꯏꯅꯦ ꯌꯦꯟꯁꯤꯁꯨ ꯗꯥꯎ ꯌꯥꯏ ꯉꯁꯤ ꯍꯥꯡꯉꯝꯃꯦ ꯑꯃ ꯃꯈꯥꯗ ꯈꯤꯇꯪ ꯎꯔꯒ ꯍꯥꯡꯕꯤꯗꯣ ꯍꯥꯡ ꯂꯩꯔꯝꯃꯦ ꯃꯇꯣꯡ ꯈꯨꯆꯥꯎ ꯊꯦꯡꯖꯜꯂꯛꯑꯦ ꯏꯕꯥꯅꯤ ꯉꯁꯥꯏꯗꯒꯤ ꯄꯣꯠ ꯆꯩ ꯂꯩꯕ ꯊꯤꯕ ꯆꯠꯄꯗ ꯃꯣꯔꯣꯛꯁꯨ ꯌꯥꯝ ꯌꯥꯎꯔꯝꯃꯦ ꯌꯦꯟꯁꯦ ꯂꯧꯊꯔꯛꯑꯒꯦꯁꯦ ꯑꯩ ꯌꯥꯎꯔꯤꯀꯣ 이반이 얘기하려다보네. 어. 우와! 영어. 바지나 몰라보네, 뭔데. 뽀뽀게 해. 응. 마사 불어나다. Em mà xài đi ai? 강해 보는 게 아니라 까니지. Ai 말로 자다보네. nên hỏi ba anh yêu yêu rồi. 어디 샀어 거기노? Ok. 잘 아빠 기게. Ra đây đây. Anh 말로 자게. Sao? Nó tung là phân. Sina 말로 sina ai 서로 거라게. Sao? 우스. 그냥 sina ka na nga iri. Paire hay pugam. 너 시바웃게 거의 안 기고 한 거래. Ông ngang ở trong cái gì? 그냥 맞좀 주고 다녀 간 거. Đi vào nữa. 그냥 가면 진짜 힘들어. Anh nghĩ ăn con gà chạy. Ai khơi em lục khơi có. Không thôi. Những cái lúc thầu thì đang quên đang ngồi hồ rồi. Mang gì nhỉ? Dạ. Cái hello. Nhám xíu được.
ꯐꯅꯤ ꯍꯥ ꯑꯩꯁꯨ ꯇꯧꯗꯦ ꯍꯥꯎꯋꯦ ꯉꯁꯤꯒꯤꯁꯤ ꯑꯗꯨꯝ ꯍꯥꯎꯋꯦ ꯑꯕꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯋꯦ ꯑꯍꯥꯟꯕꯅꯤ ꯁꯨꯃꯥꯏꯅ ꯊꯣꯡꯕ ꯇꯧꯁꯟꯈ꯭ꯔꯦ ꯐꯖꯅ ꯂꯥꯁ ꯆꯥꯛꯈꯣꯝ ꯂꯩ ꯅꯠꯇꯦ ꯂꯥꯁ ꯆꯥꯛꯈꯣꯝꯅꯦ ꯑꯩꯒꯤ ꯍꯥꯏꯖꯩ ꯍꯨꯛꯆꯜꯂꯦ ꯑꯗꯨꯒ ꯃꯊꯟꯇ ꯇꯨꯃꯤꯟꯅ ꯅꯠꯇꯦꯌꯦ ꯁꯤ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯈꯗꯥꯡ ꯅꯥꯔꯦ ꯊꯝꯃꯣ ꯂꯥꯁꯅꯦ ꯅꯥꯔꯦ ꯁꯤꯗꯤ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯍꯥꯎꯕ ꯍꯥꯎꯋꯦ ꯍꯥꯎꯔꯦ ꯃꯌꯥꯝ ꯉꯁꯤ ꯑꯍꯥꯟꯕ ꯇꯧꯖꯕꯅꯦ ꯁꯨꯃꯥꯏꯅ ꯃꯄꯨꯝ ꯊꯣꯡꯕꯁꯦ ꯑꯗꯨ ꯍꯥꯎꯋꯦ ꯃꯣꯔꯣꯛꯇꯤ ꯍꯥꯎꯋꯦ ꯈꯔ ꯁꯥꯔꯦ ꯉꯁꯤꯁꯦ ꯁꯥꯏ ꯑꯗꯣ ꯑꯗꯨꯝ ꯍꯥꯎꯔꯦ ꯌꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯁꯦ ꯃꯌꯥꯝꯁꯨ ꯄꯨꯟꯅ ꯆꯦꯛꯁꯟꯃꯤꯟꯅꯔꯒ ꯄꯨꯂꯞ ꯂꯩꯃꯤꯟꯅꯁꯦ ꯑꯗꯣ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯣꯏ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ